ꯁꯣꯝꯗ ꯀꯥꯗ ꯇꯣꯟ ꯂꯩꯔꯝꯗꯕꯗꯨꯗ ꯁꯨꯅꯤꯇꯥꯁꯨ ꯃꯄꯥꯟꯗ ꯄ꯭ꯔꯕꯞ ꯌꯦꯡꯕ ꯊꯣꯛꯂꯛꯏ꯫ ꯇꯣꯟꯅ ꯍꯜꯂꯛꯄ ꯎꯕꯗꯨꯗ ꯁꯨꯅꯤꯇꯥꯅ "ꯍꯩꯃꯥ, ꯅꯪꯗꯤ ꯀꯥꯏꯗ ꯑꯃꯨꯛ ꯆꯠꯂꯨꯏꯅꯣ?" ꯇꯣꯟꯅ "ꯀꯩꯝꯇ ꯆꯠꯇꯦ." ꯇꯣꯟ ꯃꯥꯏ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯁꯨꯅꯤꯇꯥꯗꯤ ꯇꯣꯟꯅ ꯑꯗꯨꯝꯅ ꯑꯃꯨꯛꯇ ꯇꯧꯗꯕꯗꯨꯗ ꯄꯥꯈꯠꯄ ꯐꯥꯎꯏ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯗ ꯃꯥꯁꯨ ꯆꯪꯉꯛꯏ꯫ ꯁꯨꯅꯤꯇꯥꯅ "ꯏꯕꯦꯝꯃ, ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦ? ꯏꯃꯥꯗ ꯁꯦꯡꯅ ꯍꯥꯏꯌꯣ." ꯇꯣꯟ ꯃꯃꯥꯒꯤ ꯋꯥꯍꯪꯗꯨꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯇꯨꯅ ꯀꯞꯄꯤ꯫ ꯁꯨꯅꯤꯇꯥꯅ "ꯀꯞꯀꯅꯨꯁꯦ, ꯀꯩꯗꯧꯔꯒꯦ? ꯁꯦꯡꯅ ꯍꯥꯏꯌꯨ." ꯇꯣꯟꯅ "ꯏꯃꯥ, ꯅꯆꯥ ꯂꯥꯟꯈ꯭ꯔꯦ." ꯁꯨꯅꯤꯇꯥꯅ "ꯀꯩꯅꯣ ꯉꯁꯤ ꯏꯆꯥꯅ ꯇꯧꯔꯤꯕ ꯃꯇꯧꯁꯤꯕꯣ? ꯏꯃꯥꯗ ꯍꯥꯏꯌꯣ." ꯇꯣꯟ ꯃꯄꯤꯗꯨ ꯇꯩꯊꯣꯛꯂꯒ "ꯏꯃꯥ, ꯃꯇꯝꯁꯤꯗ ꯅꯨꯄꯤ ꯂꯩꯔꯕ ꯅꯨꯄꯥꯅ ꯄꯥꯈꯪ ꯁꯥꯔꯤꯕꯁꯦ ꯀꯩꯒꯤꯅꯣ? ꯂꯥꯟꯖꯗ꯭ꯔꯕꯤ ꯀꯌꯥꯒꯤ ꯊꯃꯣꯏꯕꯨ ꯀꯥꯏꯍꯜꯂꯤꯕ ꯀꯔꯤꯒꯤꯅꯣ?" ꯁꯨꯅꯤꯇꯥ ꯚꯥꯞ ꯇꯥꯔꯦ, ꯇꯞꯅ ꯃꯆꯥꯕꯨ ꯆꯩꯔꯛꯏ꯫ "ꯃꯇꯝꯁꯤꯒꯤ ꯃꯤꯁꯤꯡꯁꯤ ꯌꯥꯝꯅ ꯐꯠꯇ꯭ꯔꯕꯅꯤ, ꯆꯦꯛꯁꯤꯜꯂꯨ꯫ ꯏꯃꯥꯅ ꯀꯌꯥꯔꯛ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ? ꯅꯪ ꯀꯔꯤꯒꯤ ꯏꯃꯥꯅ ꯍꯥꯏꯕ ꯏꯟꯗ꯭ꯔꯤꯕꯅꯣ?" ꯇꯣꯟꯅ "ꯏꯃꯥ, ꯑꯩ ꯂꯥꯜꯂꯦ ꯇꯁꯦꯡꯅ. ꯑꯩ ꯃꯥꯕꯨ ꯅꯨꯄꯤ ꯊꯤꯔꯦ, ꯃꯆꯥ ꯂꯩꯔꯦ ꯈꯪꯉꯨꯗ꯭ꯔꯦ." ꯁꯨꯅꯤꯇꯥꯅ "ꯅꯪ ꯅꯨꯄꯥꯗꯨꯒ ꯃꯔꯤ ꯂꯩꯅꯔꯨꯕ꯭ꯔꯥ? ꯍꯥꯏꯌꯨ." ꯇꯣꯟꯅ "ꯏꯃꯥ, ꯑꯗꯨꯝꯅꯗꯤ ꯈꯟꯕꯤꯒꯅꯨ. ꯑꯩ ꯃꯥꯒ ꯈꯪꯅꯔꯨꯔꯦ, ꯑꯗꯨꯕꯨ ꯑꯗꯨꯒꯨꯝꯕ ꯅꯠꯇꯕ ꯂꯤꯆꯠꯇꯤ ꯆꯠꯂꯨꯗ꯭ꯔꯤꯌꯦ." ꯁꯨꯅꯤꯇꯥꯅ "ꯐꯔꯦ, ꯑꯗꯨꯕꯨ ꯑꯣꯏꯔꯕꯗꯤ ꯃꯇꯨꯡꯗ ꯅꯪ ꯏꯃꯥꯗ ꯋꯥ ꯂꯣꯠꯄ ꯌꯥꯔꯣꯏ. ꯅꯪꯒ ꯈꯪꯅꯔꯁꯨ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯍꯥꯏꯒꯗꯕꯅꯤ." ꯇꯣꯟ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯀꯞꯅ ꯀꯞꯅ ꯃꯉꯛꯇꯨ ꯅꯣꯝꯃꯤ꯫ ꯁꯨꯅꯤꯇꯥꯅ "ꯀꯩꯝ ꯈꯜꯂꯨꯔꯅꯨꯁꯦ, ꯃꯈꯣꯏꯒꯤꯁꯨ ꯃꯇꯝ ꯂꯥꯛꯈꯤꯅꯤ. ꯂꯥꯛꯑꯣ, ꯆꯥꯛꯁꯦ ꯈꯤꯇꯪ ꯆꯥꯊꯣꯛ ꯂꯥꯛꯑꯣ." ꯇꯣꯟ ꯇꯞꯅ "ꯍꯣꯏ ꯏꯃꯥ." ꯑꯁꯨꯝꯅ ꯃꯔꯥ ꯂꯩꯔꯕ ꯂꯤꯑꯣꯁꯨ ꯅꯣꯡꯇ ꯇꯣꯟꯗ ꯐꯣꯟ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯇꯣꯟꯁꯨ ꯅꯝꯕꯔ ꯑꯃ ꯁꯤꯟꯗꯣꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯇꯣꯟ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯦ꯫ ꯃꯍꯥꯛ ꯅꯨꯄꯥ ꯑꯃꯠꯇ ꯊꯥꯖꯈꯤꯗ꯭ꯔꯦ꯫ ꯅꯨꯄꯥ ꯀꯣꯏꯕꯒꯤ ꯋꯥꯈꯜꯁꯨ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯍꯩꯗ ꯄꯨꯛꯅꯤꯡ ꯆꯪꯗꯨꯅ ꯃꯄꯥ ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯅꯣꯡꯃꯒꯤ ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯈꯤꯕꯅ ꯔꯣꯖꯔꯁꯨ 11ꯒꯤ ꯑꯦꯛꯖꯥꯝ ꯄꯤꯈ꯭ꯔꯦ꯫ ꯑꯦꯛꯖꯥꯝ ꯂꯣꯏꯕꯒꯤ ꯃꯔꯨꯞꯁꯤꯡꯒ ꯀꯣꯏꯕ ꯆꯠꯂꯝꯃꯤ꯫ ꯅꯥꯎꯇꯣꯝꯕꯅ "ꯀ꯭ꯋꯥꯀꯩꯊꯦꯜꯗ ꯉꯁꯤ ꯊꯥꯕꯜ ꯂꯩꯕꯅꯦ, ꯍꯥꯏꯐꯦꯠ ꯀꯣꯏꯔꯨꯁꯤ." ꯔꯣꯖꯔꯅ "ꯌꯥꯏꯌꯦ, ꯑꯗꯣ ꯊꯥꯕꯜ ꯄꯩꯁꯥꯒ ꯍꯥꯞꯄꯨ ꯍꯥꯏꯔꯗꯤ ꯆꯣꯞꯄꯦꯍꯦ." ꯅꯥꯎꯇꯣꯝꯕꯅ "ꯂꯨꯄꯥ 50 ꯌꯥꯎꯔꯤꯌꯦ." ꯕꯣꯔꯤꯁꯅ "ꯑꯁ, ꯂꯣꯏꯔꯦꯍꯦ." ꯅꯥꯎꯇꯣꯝꯕꯅ "ꯀꯩꯅꯣ ꯏꯕꯣ, ꯅꯪ ꯀꯌꯥ ꯌꯥꯎꯔꯛꯀꯦ?" ꯕꯣꯔꯤꯁꯅ "ꯀꯥꯏꯗꯩ ꯄꯩꯁꯥꯅꯣꯗ, ꯁꯤꯀꯤ ꯐꯥꯎ ꯅꯞꯇꯦꯀꯣ." ꯄ꯭ꯔꯦꯝꯅ "ꯑꯩꯉꯣꯟꯗ ꯂꯨꯄꯥ 10 ꯌꯥꯎꯔꯤ, ꯍꯨꯝꯐꯨ ꯄꯤꯔꯝꯃꯁꯦ ꯍꯥꯏꯔꯛꯂꯗꯤ." ꯔꯣꯖꯔꯅ "ꯑꯁꯤꯒꯤ ꯐꯤꯕꯝꯁꯤꯡꯁꯤꯗ ꯅꯨꯄꯤ ꯀꯣꯏꯔꯁꯤ ꯀꯥꯏꯅ ꯌꯥꯕꯤꯔꯛꯂꯅꯤ." ꯅꯥꯎꯇꯣꯝꯕꯅ "ꯏꯅꯥꯛ ꯈꯨꯟꯕꯤ ꯃꯁꯛꯇꯤ ꯁꯨꯠꯇ ꯊꯤꯕꯤ ꯑꯣꯏꯅ ꯀꯣꯏꯕꯅ ꯐꯔꯅꯤꯕꯨ." ꯃꯔꯨꯞꯁꯤꯡꯗꯨ ꯁꯨꯝ ꯀꯣꯏꯕ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯒꯣꯂꯥꯏ ꯂꯩꯔꯛꯄꯗ ꯔꯣꯖꯔ ꯃꯌꯥ ꯍꯤꯒꯠꯂꯤꯉꯩꯗ ꯅꯨꯄꯤ 3 ꯆꯠꯂꯝꯕꯒꯤ ꯃꯌꯥꯏꯗ ꯊꯣꯛ ꯊꯧꯖꯤꯜꯂꯨꯏ꯫ "ꯍꯣꯏ ꯏꯃꯥ, ꯁꯤꯔꯦ!" ꯅꯨꯄꯤ ꯑꯃꯗꯤ ꯈꯤꯇꯪ ꯈꯦꯠꯈꯤꯗꯅ ꯃꯈꯥꯗ ꯐꯝꯊꯈ꯭ꯔꯦ꯫ ꯔꯣꯖꯔ ꯒꯥꯔꯤꯗꯨ ꯈꯥꯝꯃꯒ ꯅꯨꯄꯤꯁꯤꯡꯗꯨꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯂꯥꯛꯏ꯫ ꯔꯣꯖꯔꯅ "ꯀꯌꯥꯝ ꯊꯤꯅ ꯁꯣꯛꯀꯦ?" ꯇꯣꯟꯅ "ꯅꯃꯤꯠꯇꯨ ꯀꯩꯗ ꯌꯦꯡꯉꯒ ꯊꯧꯔꯤꯅꯣ?" ꯔꯣꯖꯔ ꯀꯩꯝꯇ ꯈꯨꯝꯗꯦ꯫ ꯇꯣꯟꯅ "ꯊꯧꯕ ꯍꯩꯇ꯭ꯔꯗꯤ ꯊꯧꯔꯨꯅꯨ ꯌꯥꯗ꯭ꯔꯣ?" ꯔꯣꯖꯔ ꯇꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩ꯫ ꯇꯣꯟ ꯀꯟꯅ "ꯅꯪꯉꯣꯟꯗꯅꯦ ꯑꯩꯅ ꯍꯥꯏꯁꯦ." ꯅꯥꯎꯇꯣꯝꯕꯅ "ꯀꯦꯁꯦꯠ ꯆꯞꯄꯦ." "ꯍꯣꯏ ꯄꯥ, ꯚꯥꯏ, ꯇꯥꯕ꯭ꯔꯣ?" ꯃꯌꯥꯝꯗꯨꯅ ꯅꯣꯛꯄꯗꯨꯗ ꯔꯣꯖꯔ ꯒ꯭ꯌꯥꯟ ꯂꯥꯛꯏ꯫ "ꯍꯥ, ꯀꯩ ꯍꯥꯏꯅꯣ? ꯀꯌꯥꯝ ꯁꯣꯛꯀꯦ?" ꯇꯣꯟ ꯏ ꯀꯥꯔꯛꯏ꯫ "ꯅꯣꯏ ꯅꯥꯄꯥꯗꯣ ꯁꯣꯛꯑꯦ." ꯔꯣꯖꯔꯅ "ꯏꯄꯥꯗꯨꯗꯤ ꯁꯣꯛꯀꯦ ꯁꯣꯛꯁꯅꯨ." ꯆꯟꯅ "ꯀꯩꯅꯣ, ꯍꯦꯔꯣ ꯅꯪꯅ ꯃꯪꯉꯤꯗꯨ ꯒꯨꯂꯤ ꯆꯥꯕ꯭ꯔꯣ?" ꯔꯣꯖꯔꯅ "ꯍꯦꯔꯥ ꯅꯣꯏꯁꯨ, ꯚꯥꯞꯇꯤ ꯍꯦꯔꯣꯅ ꯍꯦꯔꯣꯏꯟ ꯎꯕꯒꯤ ꯄꯣꯁꯇ ꯂꯩꯕꯅꯤ." ꯊꯣꯏꯕꯤꯅ "ꯃꯥꯟꯗꯦꯗ, ꯒꯨꯂꯤ ꯄꯣꯈꯥꯏꯕꯩ ꯃꯥꯜꯂꯤꯀꯣ, ꯅꯃꯤꯠꯁꯨ ꯅꯨꯡꯁꯤꯌꯦ." ꯔꯣꯖꯔꯅ "ꯃꯅꯤꯄꯨꯔꯒꯤ ꯑꯦꯛꯇ꯭ꯔꯦꯁ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛꯇꯤ ꯃꯃꯤꯠ ꯂꯣꯏ ꯅꯨꯡꯁꯤꯔꯦ, ꯒꯨꯂꯤ ꯂꯣꯏ ꯆꯥꯔꯖꯥꯠꯂꯥ?" ꯆꯟꯅ "ꯃꯣꯏꯗꯤ ꯁꯔꯖꯔꯤ ꯇꯧꯕꯩꯅꯤ ꯀꯩꯅꯣ." ꯔꯣꯖꯔꯅ "ꯑꯩꯅ ꯏꯃꯥ ꯄꯨꯛꯅꯨꯡꯒꯤ." ꯊꯣꯏꯕꯤꯅ "ꯅꯁꯛꯁꯨ ꯐꯖꯩ, ꯍꯌꯦꯡ ꯑꯩꯈꯣꯏ ꯂꯝꯄꯥꯛꯀꯤ ꯊꯥꯕꯜ ꯂꯩ, ꯄꯩꯁꯥ ꯈꯔ ꯍꯥꯞꯄꯝꯃꯨꯗꯅ." ꯔꯣꯖꯔꯅ "ꯇꯧꯔꯦꯗꯣ ꯃꯣꯏ ꯍꯧꯅꯕꯤꯁꯦ." ꯆꯟꯅ "ꯌꯥꯝ ꯂꯤꯛꯀꯅꯨꯀꯣ ꯄꯥꯈꯪꯅ." ꯔꯣꯖꯔꯅ "ꯀꯤꯠꯅꯤ ꯄꯤꯔꯝꯗꯧꯗ ꯃꯉꯥꯏꯔꯦ." ꯅꯥꯎꯇꯣꯝꯕꯅ "ꯚꯥꯏ, ꯑꯗꯨ ꯌꯧꯔꯗꯤ 100 ꯃꯤꯇꯔ ꯔꯦꯁ ꯆꯦꯜꯂꯛꯑꯣ, ꯀꯥꯟꯗꯦ, ꯂꯥꯛꯑꯣ." ꯊꯣꯏꯕꯤꯅ "ꯄꯥꯈꯪ ꯑꯔꯤꯛꯄ ꯁꯥ, ꯅꯣꯏ ꯂꯥꯛꯇ ꯂꯥꯛꯑꯣ, ꯈꯪꯉꯤ." ꯔꯣꯖꯔꯅ "ꯑꯩꯗꯤ ꯂꯥꯛꯀꯅꯤ, ꯄꯩꯁꯥ ꯍꯥꯞꯇ꯭ꯔꯁꯨ." ꯊꯣꯏꯕꯤꯅ "ꯑꯗꯨꯏꯗꯤ ꯍꯥꯞꯄꯝꯃꯣ." ꯔꯣꯖꯔꯅ "ꯍꯌꯦꯡ ꯑꯩꯈꯣꯏ ꯃꯥꯗꯩ ꯂꯧꯔꯛꯀꯦ, ꯑꯗꯨꯒ ꯍꯥꯞꯄꯤꯒꯦ, ꯉꯁꯤꯒꯤꯗꯤ ꯑꯅꯥ ꯐꯥꯎ ꯄꯛꯇꯦ." ꯇꯣꯟꯅ "ꯅꯁꯛꯁꯤꯡꯗꯣ ꯌꯦꯡꯅꯤꯡꯗꯦ, ꯆꯠꯂꯣ."
ꯚꯥꯏ ꯂꯥꯛꯑꯣ ꯀꯥꯟꯗꯦ ꯔꯣꯖꯔꯅ ꯁꯛ ꯌꯦꯡꯅꯤꯡꯗꯦ ꯀꯥꯏꯅ ꯄꯩꯁꯥ ꯄꯤꯔꯝꯃꯗꯤ ꯌꯦꯡꯅꯤꯡꯒꯗ꯭ꯔꯥ ꯇꯣꯟꯅ ꯅꯃꯥꯏꯗꯨꯗ ꯊꯥꯖꯤꯜꯂꯛꯎꯔꯥ ꯇꯣꯟ ꯑꯗꯨ ꯍꯥꯏꯔꯒ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯑꯌꯣꯃ ꯁꯤꯔꯦ ꯈꯨꯒꯁꯦ ꯊꯥꯕꯜ ꯆꯣꯡ ꯌꯥꯔꯔꯣꯏꯌꯦ ꯔꯣꯖꯔꯅ ꯅꯌꯨꯝꯐꯥꯎ ꯄꯝꯃꯒ ꯊꯤꯟꯕꯤꯔꯝꯂꯒꯦ ꯌꯥꯕ꯭ꯔꯣ ꯇꯣꯟꯅ ꯅꯪꯒꯤꯁꯦ ꯎꯁꯤꯠꯇ꯭ꯔꯤꯕ ꯍꯥꯏꯗꯣꯏꯔꯥ ꯍꯥ ꯔꯣꯖꯔꯅ ꯑꯌꯥ ꯀꯩꯅꯣꯝꯅꯤꯍꯦ ꯁꯨꯝ ꯆꯠꯄ ꯉꯝꯗ꯭ꯔꯗꯤ ꯍꯥꯏꯕꯅꯤ ꯀꯤꯕꯨ ꯀꯤꯖꯩ ꯈꯨꯐꯖꯗꯨꯒ ꯅꯥꯎꯇꯣꯝꯕꯅ ꯌꯥꯔꯦꯗ ꯅꯪꯕꯣ ꯗꯁꯥ ꯇꯥꯗ꯭ꯔꯤꯉꯩꯗ ꯆꯠꯍꯧꯔꯁꯦ ꯔꯣꯖꯔꯅ ꯑꯗꯨꯅ ꯐꯔꯗ꯭ꯔꯥ ꯔꯣꯖꯔ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯆꯠꯈ꯭ꯔꯦ ꯐꯖꯕꯤꯌꯦ ꯅꯪ ꯑꯩꯅ ꯄꯥꯏꯗꯣꯏꯅꯤꯀꯣ ꯍꯌꯦꯡ ꯂꯨꯄꯥ 500 ꯄꯤꯕꯤꯅꯤ ꯏꯃꯥꯗꯩ ꯂꯧꯔꯒ ꯅꯥꯎꯇꯣꯝꯕ ꯕꯣꯔꯤꯁ ꯄ꯭ꯔꯦꯝ ꯄꯨꯂꯞ ꯅꯣꯛꯏ ꯃꯌꯥ ꯍꯤꯒꯠꯂꯒ ꯍꯦꯔꯣꯁꯤꯡꯗꯨ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯇꯣꯟꯅ ꯀꯌꯥꯗ ꯎꯁꯤꯠꯇ꯭ꯔꯤꯅꯣ ꯍꯌꯦꯡ ꯂꯥꯛꯇ ꯂꯥꯛꯁꯅꯨ ꯈꯪꯉꯤꯗꯅ ꯆꯟꯅ ꯌꯥꯔꯦ ꯏꯕꯦꯝꯃ ꯊꯥꯕꯜ ꯀꯥꯏꯅꯕ ꯁꯤꯟꯕꯤꯔꯅꯨ ꯇꯣꯟꯅ ꯊꯥꯕꯜꯗꯤ ꯀꯩꯗꯧ ꯀꯥꯏꯗꯣꯏꯕ ꯊꯣꯏꯕꯤꯅ ꯅꯨꯄꯥꯗ ꯁꯤꯡꯅꯧꯅꯣ ꯏꯕꯦꯝꯃ ꯅꯨꯄꯥ ꯍꯥꯏꯁꯤꯗꯤ ꯅꯨꯄꯥꯅꯤ ꯇꯧꯒꯦꯗ ꯉꯝꯕꯅꯤ ꯇꯣꯟꯅ ꯅꯨꯄꯤꯕꯨ ꯎꯁꯤꯠꯇꯅ ꯈꯟꯕ ꯅꯨꯄꯥ ꯑꯝꯇ ꯑꯩꯅ ꯃꯋꯥ ꯂꯧꯗꯦ ꯗꯔꯀꯥꯔ ꯇꯥꯗꯦ ꯅꯨꯄꯤ ꯑꯍꯨꯝꯗꯨꯁꯨ ꯂꯝꯄꯥꯛꯇ ꯆꯠꯈ꯭ꯔꯦ ꯔꯣꯖꯔ ꯍꯣꯏꯁꯨ ꯀꯣꯏꯕ ꯌꯥꯕ ꯀꯣꯏꯔꯨꯔꯒ ꯃꯌꯨꯝꯗ ꯍꯟꯖꯤꯟꯈ꯭ꯔꯦ ꯔꯣꯖꯔꯁꯨ ꯃꯌꯨꯝꯗ ꯌꯧꯔꯛꯑꯦ ꯂꯤꯟꯊꯣꯏꯅ ꯊꯣꯏꯕ ꯀꯥꯏꯗ ꯆꯠꯂꯨꯏꯅꯣ ꯔꯣꯖꯔꯅ ꯏꯃꯥ ꯑꯦꯛꯖꯥꯝ ꯂꯣꯏꯕꯩ ꯀꯣꯏꯔꯨꯕꯅꯦ ꯂꯤꯟꯊꯣꯏꯅ ꯑꯗꯨꯕꯣꯕ ꯁ꯭ꯀꯨꯜ ꯗ꯭ꯔꯦꯁꯇꯨꯗꯗꯤ ꯍꯣꯡꯗꯣꯛꯂꯒ ꯀꯣꯏꯕ ꯌꯥꯗ꯭ꯔꯣ ꯔꯣꯖꯔꯅ ꯁꯤ ꯑꯃꯨꯛ ꯍꯣꯡꯕ ꯂꯥꯛꯂꯗꯤ ꯊꯦꯡꯂꯗꯕ ꯂꯤꯟꯊꯣꯏꯅ ꯅꯣꯏ ꯁ꯭ꯀꯨꯜꯗꯨꯕꯨ ꯕꯥꯏꯛ ꯊꯧꯕ ꯌꯥꯗꯦ ꯍꯥꯏꯗꯥꯏ ꯔꯣꯖꯔꯅ ꯌꯥꯗꯤꯌꯦ ꯉꯁꯤꯗꯤ ꯚꯔꯥꯗ ꯂꯩꯕ ꯏꯃꯥꯟꯅꯕꯤ ꯃꯅꯥꯛꯇ ꯊꯅꯝꯃꯒ ꯆꯪꯂꯤꯕꯅꯤ ꯂꯤꯟꯊꯣꯏꯅ ꯐꯔꯦ ꯐꯔꯦ ꯅꯐꯤ ꯍꯣꯡꯂꯨꯔꯣ ꯆꯔꯥ ꯋꯥꯟꯈꯤꯗ꯭ꯔꯣ ꯔꯣꯖꯔꯅ ꯋꯥꯜꯂꯔꯣꯏꯒꯦ ꯏꯃꯥ ꯑꯗꯣ ꯂꯤꯟꯊꯣꯏꯅ ꯀꯩꯗꯧꯔꯒꯦ ꯔꯣꯖꯔꯅ ꯍꯌꯦꯡ ꯂꯨꯄꯥ 500ꯗ ꯄꯤꯒꯦꯔꯥ ꯂꯤꯟꯊꯣꯏꯅ ꯄꯤꯕꯨꯗꯤ ꯄꯤꯒꯦ ꯀꯩꯗꯧꯅꯕꯅꯣ ꯔꯣꯖꯔꯅ ꯁꯨꯝ ꯀꯩꯅꯣꯝ ꯆꯠꯄꯗ ꯄꯩꯁꯥ ꯑꯝꯇ ꯌꯥꯎꯗꯕꯁꯦ ꯆꯣꯞꯄ ꯌꯥꯝ ꯅꯪꯉꯤ ꯂꯤꯟꯊꯣꯏ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯍꯣꯏ ꯍꯣꯏ ꯄꯤꯒꯦ ꯄꯤꯒꯦ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯂꯨꯔꯣ ꯔꯣꯖꯔꯁꯨ ꯌꯥꯝ ꯍꯔꯥꯎꯅ ꯊꯦꯡꯀ꯭ꯌꯨ ꯃꯃꯥ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯡꯗꯥꯡꯗꯨ ꯂꯤꯌꯣ ꯌꯨ ꯐꯨꯜꯗ ꯉꯥꯎꯔꯒ ꯍꯜꯂꯛꯏ ꯇꯣꯟꯁꯤ ꯅꯨꯡꯁꯤꯕ ꯀꯌꯥ ꯐꯥꯎꯗ꯭ꯔꯕꯁꯨ ꯃꯔꯝ ꯆꯥꯗꯅ ꯄꯥꯎ ꯐꯥꯎꯅꯈꯤꯗꯕꯒꯤ ꯂꯤꯌꯣ ꯅꯨꯡꯇꯤꯒꯤ ꯌꯨ ꯉꯥꯎꯕ ꯍꯧꯔꯦ ꯍꯜꯂꯛꯑꯒ ꯌꯨꯝꯗ ꯏꯁꯧ ꯂꯥꯡꯉꯤ ꯉꯁꯤꯗꯤ ꯃꯥꯁꯨ ꯇꯣꯟꯕꯨ ꯂꯝꯕꯤꯗ ꯍꯥꯏꯐꯦꯠ ꯎꯔꯛꯄꯗꯒꯤ ꯌꯨꯁꯨ ꯈꯔ ꯍꯦꯟꯖꯤꯟꯈ꯭ꯔꯦ ꯂꯤꯌꯣꯅ ꯎꯁꯤꯠꯇꯕ ꯃꯤ ꯑꯝꯇ ꯑꯩꯅ ꯂꯦꯝꯅ ꯊꯥꯔꯣꯏ ꯂꯤꯌꯣ ꯀꯅꯥꯅꯣ ꯈꯪꯍꯟꯒꯦ ꯁꯥꯂꯥ ꯂꯤꯟꯊꯣꯏꯅ ꯑꯁ ꯀꯔꯤꯅꯣ ꯇꯥꯃꯣꯅ ꯍꯟꯗꯛ ꯃꯔꯛ ꯇꯣꯏꯅ ꯇꯣꯏꯅ ꯌꯨ ꯐꯨꯠꯂ ꯉꯥꯎꯔꯒ ꯍꯜꯂꯛꯄꯤꯔꯤꯁꯤꯕꯣ ꯂꯤꯌꯣꯅ ꯑꯣꯏ ꯇꯥꯅꯤꯡꯗꯦ ꯆꯠꯂꯣ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ ꯅꯆꯥ ꯃꯤꯅꯥꯏꯗꯨ ꯂꯩꯕ꯭ꯔꯥ ꯀꯧꯊꯣꯔꯛꯑꯣ ꯋꯥꯔꯤ ꯁꯥꯒꯦ ꯂꯤꯟꯊꯣꯏꯅ ꯀꯧꯊꯣꯔꯛꯂꯒ ꯐꯨꯍꯜꯂꯨ ꯍꯥꯏꯕ꯭ꯔꯣ ꯏꯀꯥꯏꯕꯁꯦ ꯀꯩꯝꯇ ꯈꯪꯕꯤꯗ꯭ꯔꯤꯕ ꯀꯩꯒꯤꯅꯣ ꯂꯩꯀꯥꯏꯅ ꯅꯣꯛꯅꯔꯤꯕ ꯉꯥꯡꯅꯔꯤꯕꯁꯦ ꯇꯥꯃꯣꯗꯤ ꯀꯩꯝꯇ ꯈꯪꯉꯝꯃꯣꯏꯌꯦ ꯂꯤꯌꯣꯅ ꯃꯋꯥ ꯂꯧꯗꯦ ꯗꯔꯀꯥꯔ ꯇꯥꯗꯦ ꯃꯈꯣꯏꯅ ꯊꯥꯛꯄꯤꯕ꯭ꯔꯣ ꯔꯣꯖꯔ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯒ ꯂꯩꯀꯥꯏꯅ ꯊꯥꯛꯄꯤꯗ꯭ꯔꯁꯨ ꯅꯪꯕꯨ ꯊꯥꯛꯄꯤꯔꯤꯕ ꯃꯃꯥꯁꯤꯗꯗꯤ ꯏꯀꯥꯏꯕ ꯌꯥꯗ꯭ꯔꯣ ꯍꯧꯗꯣꯡ ꯂꯤꯌꯣꯅ ꯍꯦ ꯌꯨ ꯁ꯭ꯇꯨꯄꯤꯗ ꯗꯤꯁ ꯏꯁ ꯃꯥꯏ ꯍꯣꯝ ꯑꯩꯒꯤ ꯌꯨꯝꯗ ꯑꯩꯅ ꯀꯨꯁꯤ ꯇꯧꯕꯗ ꯅꯋꯥ ꯑꯝꯇ ꯂꯧꯗꯦ ꯑꯃꯨꯛꯁꯨ ꯍꯥꯏꯒꯦ ꯗꯔꯀꯥꯔ ꯇꯥꯗꯦ ꯔꯣꯖꯔꯅ ꯑꯩꯗꯤ ꯈꯨꯠ ꯁꯥꯁꯦ ꯃꯔꯦꯡ ꯃꯔꯦꯡ ꯆꯠꯂꯦꯕꯣ ꯉꯁꯤꯅꯦ ꯃꯆꯤꯡ ꯂꯥꯛꯇꯅ ꯉꯥꯅꯨ ꯁꯦꯝꯕꯗꯧꯅ ꯁꯦꯝꯗꯣꯛꯄꯤꯔꯝꯅꯤꯀꯣ ꯂꯤꯟꯊꯣꯏꯅ ꯊꯣꯏꯕ ꯅꯊꯧ ꯇꯧꯔꯨꯔꯣ ꯃꯃꯥ ꯆꯥꯛ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯃꯥꯅ ꯊꯣꯛꯄ ꯉꯥꯡꯗꯅ ꯂꯩꯖꯍꯧꯔꯅꯤ ꯇꯥꯔꯨꯔꯅꯨ ꯂꯤꯌꯣꯅ ꯆꯠꯈ꯭ꯔꯣ ꯂꯣꯏꯅ ꯌꯨꯝꯁꯤꯗ ꯂꯩꯕꯤꯔꯅꯨꯋꯣ ꯃꯤꯟꯅꯥꯏꯁꯥ ꯁꯤꯒꯦꯒ ꯅꯃꯥꯝꯆꯥ ꯁꯤꯃꯤꯟꯅꯈ꯭ꯔꯣ ꯔꯣꯖꯔ ꯏ ꯀꯥꯕ ꯍꯦꯟꯃꯟꯈꯤꯕꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯃꯊꯛꯇꯩ ꯀꯨꯝꯊꯔꯛꯏ ꯅꯪꯍꯧ ꯂꯥꯍꯧꯗꯦ ꯃꯄꯥꯗꯨꯗ ꯃꯃꯥꯏꯗ ꯀꯤꯟ 3ꯂꯛ ꯊꯤꯟꯖꯜꯂꯤ ꯂꯤꯟꯊꯣꯏꯅ ꯔꯣꯖꯔꯕꯨ ꯆꯤꯡꯊꯣꯛꯏ ꯊꯣꯏꯕ ꯊꯣꯏꯕ ꯅꯪꯕꯨ ꯅꯄꯥꯗ ꯈꯨꯠ ꯊꯥꯅꯨ ꯐꯠꯇꯦ ꯍꯥꯏꯕꯅꯦꯃꯤ ꯔꯣꯖꯔꯅ ꯍꯥꯠꯇꯣꯛꯈ꯭ꯔꯒꯦ ꯃꯁꯤ ꯄꯥꯞꯄꯨꯒꯦ ꯄꯨꯖꯁꯅꯨ ꯑꯁꯨꯛ ꯐꯠꯇꯕ ꯃꯤꯁꯤꯕꯨ ꯃꯇꯨ ꯃꯆꯥꯕꯨ ꯁꯤꯈ꯭ꯔꯣ ꯀꯥꯏꯅ ꯍꯦ ꯑꯆꯧꯄ ꯅꯪ ꯑꯣꯏꯅ ꯁꯤꯈ꯭ꯔꯣ ꯆꯠꯂꯣ ꯂꯝꯖꯥ ꯁꯔꯥꯒꯤ ꯃꯆꯥ ꯑꯣꯏꯔꯁꯨ ꯑꯣꯏꯖꯍꯧꯔꯒꯦ ꯅꯪ ꯈꯪꯅꯤ ꯄꯨꯄꯨꯗ ꯐꯣꯟ ꯇꯧꯒꯦ ꯔꯣꯖꯔ ꯄ꯭ꯔꯞ ꯄ꯭ꯔꯞ ꯀꯥꯈꯠꯈ꯭ꯔꯦ ꯃꯈꯥꯗꯒꯤ ꯂꯤꯟꯊꯣꯏꯅ ꯂꯥꯎꯏ ꯊꯣꯏꯕ ꯇꯧꯔꯨꯅꯨꯀꯣ ꯄꯨꯄꯨꯗꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯂꯤꯌꯣꯅ ꯃꯄꯥ ꯑꯩꯕꯨ ꯍꯥꯠꯄ ꯉꯝꯕ ꯁꯥꯂꯥ ꯄꯣꯛꯄꯗ ꯍꯔꯥꯎꯗꯕ ꯁꯤꯕꯗ ꯀꯞꯄꯤꯔꯣꯏꯗꯧꯕ ꯃꯆꯥ ꯆꯠꯈ꯭ꯔꯣ ꯅꯄꯨ ꯍꯣꯏꯗꯔ ꯀꯥꯏꯗꯅꯣ ꯆꯠꯈ꯭ꯔꯣ ꯂꯤꯟꯊꯣꯏ ꯃꯄꯨꯔꯣꯏꯕꯩ ꯅꯈꯥꯡꯗꯩ ꯇꯥꯔꯛꯄ ꯏꯗꯨ ꯃꯥꯒꯤ ꯏꯜꯂꯤꯕ ꯐꯤꯗꯨꯅ ꯇꯩꯊꯣꯛꯀꯦ ꯇꯧꯕꯗ ꯊꯦꯡꯂꯛꯀꯅꯨ ꯅꯪ ꯃꯁꯨ ꯆꯠꯂꯣ ꯑꯁꯥꯏꯗ ꯂꯤꯟꯊꯣꯏ ꯀꯤꯔꯨꯝ ꯀꯤꯔꯨꯝ
tumina yengduna lay soklibadu uraga mabukningsu nungsira male mapi ira chelei aduga tapna tamo gyan taroba nangse ai yam ware Liona waraga napam da chatkrodana Linthoi kapaga kitchen da changkre yu ngawba mapadasu sofa da adum uithakre somda Roger hamung da hippaga mathwai nungai dana lei mathanta wakal da khalli kaigino pupu bubo noina phataba misak ama ipa oilami se aina phataba gira Roger magi phone du lokthoklaga mapugi number du da call tawseli Lukhoina Thoiba Roger tapna pupu Lukhoina kaidorage isubo Roger na pupu ayum sida leningdre Lukhoina ihe napana chaibro kai haire ino isuda Roger na nungtigi ne yu ngawraga halaga khatna horise imasu yamna warabani Lukhoina karamba matamdano mana gyan taraktoise Thoiba pupu hayeng anta lake Roger na hoi pupu Lukhoina chaka charabo isubo Roger na chadriye pupu Lukhoina loiradi chathoro kesu khalunada pupu laisidi thamo thamo Roger na hoi pu phone thamnakre jatina moi pupu kaidore haibano isu thoibado Lukhoina mama isu thoibado mangba tare Nayano pasi fararoi harisini ichanu pidu marai bak thirabasu mapokini khandoklasi adubu issue dudi mangba yaro kande ai he nganta chalaga issue du lobirurage sida thamasi jatina phare moipu issue du mangdingai da sida thamorasi aduga security ni pamacha anisu thamsi icha du dang leiba nungaite mawa phatabadunaga phatanungda thokladi aidi mangjare Lukhoina adubadi aina phanaba silage ichanu pidaga mana phu chaidanaga tawradi mabung ahum changdana tolhaledana Numit adu haukhre Lukhoi ayuk nganta machanu pigi manakta lai gate thilakpagi makhol tabada Roger na gate tu hangi Roger na pupu Lukhoina napa hero du haukraba Roger na haude tumamkini po changsilao Roger ga mapuga imungda changminarai Lukhoina hai ibungo lio tabra Ninthoi kitchen da gi thore baba Lukhoina amadu haudoro Ninthoina hoi baba Ninthoi moi ka da changkhre tamo tabra baba la e Leo makok tu pairaga uiri kana la e hebano Ninthoina baba la e thoro haye Leona as noi napa gi basan du taningde tuma we haijo Ninthoina kaino tamon haibiri sibo hagolo sasal Leona ai diba kedo wala ino Ninthoina thoibena moi tamo warahan gena kauri bani Leo hagot ke tawrambadu amo phajib singkhatlaga tungkre mangak naraga sihore haiso Ninthoina haima ai diba o khonge kapninge dako tamo nangbu hagolomi Roger su moi ka da changai pupula e haise nakong drum du kairabo Leo mamitu paina machari yinglei mapa mamana Leo su naitong popirambaga awaba khanglaktabaga angang dongna adum kezarai nupida khara ngawrasu Leo yamna ahal na tabana machaga adum khatnari bani masi nupi ngana thirubagi mahaini Leona nasaktu yeningde ai kadaga changbirakano Roger na nana do tadadi maya palake tawbani nungai ni ngasidi thoro nungtigi hero sabadu nakuboki mamangda amuta saru lao Roger adu hairamaga thokre Lukhoina hausi pung tare tarasibo kaido hore Roger na asini pupu nungtigi nungdangdana Devdas Lukhoi isau langai ai lakpada thoro yadribadu naral leibe natro ai hena nasaktu yeningdene hai ibema Ninthoi prapap thorai baba Lukhoina isudi mangba yaroi mana asumna sum ngoksinadana leiraga isu sisu leina longnarakani kande isu thoiba chalo
ꯅꯐꯤꯌꯣꯡꯅꯁꯨ ꯄꯨꯄꯨ ꯍꯣꯏꯗ ꯂꯩꯔꯨꯔꯁꯤ ꯄꯨꯄꯨ ꯂꯩꯔꯤ ꯐꯥꯎꯗꯤ ꯏꯁꯨꯕꯨ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃꯗꯤ ꯑꯣꯏꯍꯜꯂꯝꯒꯅꯤ ꯃꯇꯝꯗꯨꯗ ꯑꯃꯨꯛ ꯅꯃꯥꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯌꯨ ꯔꯣꯖꯔ ꯃꯃꯥꯗ ꯌꯦꯡꯂꯛꯏ ꯂꯤꯟꯊꯣꯏꯁꯨ ꯃꯆꯥꯕꯨ ꯀꯥꯏꯅꯅꯤꯡꯗꯦ ꯅꯨꯡꯇꯤꯒꯤ ꯃꯆꯥꯕꯨ ꯎꯖꯔꯒ ꯄꯣꯊꯥꯖꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯄꯥ ꯐꯠꯇꯕꯅ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯄꯅ ꯃꯥꯡꯕ ꯇꯥꯔꯦ ꯈꯜꯂꯒ ꯃꯥꯁꯨ ꯌꯥꯔꯦ ꯍꯥꯏꯕꯒꯨꯝ ꯃꯉꯛꯇꯨ ꯅꯣꯝꯃꯛꯏ ꯔꯣꯖꯔ ꯃꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ ꯅꯣꯛꯃꯤ ꯃꯃꯥ ꯑꯩ ꯃꯇꯤꯛ ꯆꯥꯔꯒ ꯃꯃꯥꯒꯤ ꯁꯦꯕꯥ ꯇꯧꯕ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤꯌꯦ ꯂꯤꯟꯊꯣꯏ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ ꯃꯆꯥ ꯅꯨꯡꯉꯥꯏꯔꯔꯣꯏ ꯈꯜꯂꯒ ꯃꯄꯤꯗꯨ ꯇꯥꯔꯛꯇꯅꯕ ꯍꯣꯠꯅꯩ ꯍꯣꯏ ꯆꯠꯂꯣ ꯂꯣꯏꯁꯜꯂꯨꯔꯣ ꯑꯋꯥꯠꯄꯗꯨ ꯃꯃꯥ ꯀꯣꯟꯅ ꯄꯨꯔꯛꯂꯒꯦ ꯂꯨꯈꯣꯏꯅ ꯏꯕꯦꯝꯃ ꯍꯣꯔꯦꯟꯗꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯅꯨꯄꯥ ꯃꯆꯥ 2 ꯂꯥꯛꯀꯅꯤ ꯑꯩꯅ ꯂꯣꯏꯅ ꯁꯤꯟꯅꯈ꯭ꯔꯕꯅꯤ ꯍꯩ ꯇꯥꯕ꯭ꯔꯥ ꯊꯣꯔꯛꯄ ꯏꯀꯥꯏꯔꯁꯨ ꯅꯪꯁꯨ ꯇꯥꯎ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯅꯨꯄꯥ 2ꯗꯨꯗ ꯅꯪꯅ ꯀꯩꯒꯨꯝꯕ ꯏꯆꯥꯗꯒ ꯐꯨꯔꯕꯗꯤ ꯌꯥꯡꯂꯦꯟ ꯁꯔꯨꯗꯨ ꯊꯨꯗꯦꯛꯎ ꯍꯥꯏꯈꯤꯕꯅꯤ ꯅꯪꯅꯒ ꯄꯪꯍꯦꯟ ꯍꯦꯟꯖꯤꯜꯂꯛꯄ ꯌꯥꯕ ꯃꯤꯔꯣ ꯑꯩꯈꯣꯏꯁꯦ ꯇꯧꯕꯤꯃꯜ ꯈꯪꯗꯕ ꯏꯇꯩꯃꯒ ꯏꯌꯥꯝꯕꯒꯗꯨꯗꯤ ꯅꯪꯗꯧꯅ ꯐꯠꯇꯕ ꯑꯣꯏꯈꯤꯗꯦꯀꯣ ꯈꯔ ꯅꯪꯖꯔꯁꯨ ꯃꯤꯅ ꯌꯥꯝꯅ ꯕꯦꯕꯥꯔ ꯇꯧꯈꯤꯕꯅꯤ ꯑꯗꯨꯅꯕꯨ ꯑꯩꯅ ꯁꯤಎꯝ ꯑꯣꯏꯔꯤꯉꯩꯗ ꯅꯣꯏꯕꯨ ꯂꯩꯇꯩ ꯂꯥꯏꯔꯦꯅ ꯏꯆꯥ ꯄꯤꯈꯤꯗꯕ꯭ꯔꯣ ꯑꯩ ꯁꯥꯎꯈꯤꯕ꯭ꯔꯣ ꯅꯁꯥ ꯌꯥꯅꯖꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯒ ꯆꯥꯎꯅ ꯍꯣꯡꯈꯤꯕ ꯅꯠꯇ꯭ꯔꯣ ꯏꯆꯥꯒꯤ ꯀꯔꯤ ꯋꯥꯠꯀꯦ ꯅꯣꯏꯕꯨꯁꯨ ꯃꯇꯤꯛ ꯆꯥꯅꯕ ꯌꯨꯝ ꯄꯥꯜꯂꯐꯥꯎ ꯅꯥꯍꯩ ꯇꯝꯍꯟꯗꯅ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯣꯏꯍꯜꯂꯤꯕ ꯅꯠꯇ꯭ꯔꯣ ꯂꯩꯔꯤꯕ ꯌꯨꯝꯁꯤꯐꯥꯎ ꯑꯩꯅ ꯅꯣꯏꯗ ꯅꯨꯡꯉꯥꯏꯖꯔꯗꯤ ꯍꯥꯏꯗꯨꯅ ꯂꯥꯛ ꯍꯩꯊꯔꯒ ꯁꯥꯈꯤꯕ ꯅꯠꯇ꯭ꯔꯣ ꯃꯗꯨ ꯅꯪ ꯀꯩ ꯀꯥꯎꯔꯤꯕꯅꯣ ꯏꯌꯥꯝꯕꯗꯨ ꯂꯩꯔꯝꯂꯗꯤ ꯅꯪ ꯈꯪꯗꯧꯅꯤ ꯏꯇꯩꯃꯗꯨ ꯅꯪꯒꯤ ꯍꯥꯛꯇꯛꯇ ꯍꯦꯛ ꯄꯨꯟꯁꯤ ꯂꯣꯏꯈꯤꯕꯅꯤ ꯅꯪꯗꯧꯅ ꯏꯁꯨꯁꯤꯁꯨ ꯐꯠꯇꯕ ꯑꯣꯏꯔꯛꯇ꯭ꯔꯤꯉꯩꯗ ꯄꯨꯈ꯭ꯔꯗꯧꯅꯤ ꯔꯣꯖꯔ ꯃꯐꯤ ꯃꯔꯣꯜ ꯍꯥꯞꯆꯤꯟꯕ ꯂꯣꯏꯔꯦ ꯃꯥꯒꯤ ꯀꯥꯗꯒꯤ ꯃꯄꯨꯅ ꯉꯥꯡꯂꯤꯕꯗꯨ ꯂꯣꯏꯅ ꯇꯥꯏ ꯅꯣꯛꯃꯤ ꯀꯨꯝꯊꯔꯛꯑꯦ ꯔꯣꯖꯔꯅ ꯃꯥ ꯁ꯭ꯀꯨꯜ ꯀꯥꯔꯝꯗꯥꯏꯗ ꯂꯧꯕ ꯂꯥꯛꯀꯦ ꯌꯨꯅꯤꯐꯣꯔꯝꯁꯦ ꯑꯩꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯈꯔꯗꯪ ꯍꯥꯟꯅ ꯄꯨꯔꯦ ꯂꯤꯟꯊꯣꯏꯅ ꯍꯣꯏ ꯃꯃꯥ ꯀꯣꯟꯅ ꯄꯨꯔꯛꯀꯦ ꯂꯨꯈꯣꯏ ꯃꯈꯥ ꯇꯥꯔꯛꯏ ꯃꯆꯥꯅꯨꯄꯥꯁꯤꯅ ꯏꯟꯈꯠꯂꯛꯄꯒꯤ ꯉꯥꯎꯗꯧꯗꯨ ꯃꯥꯅ ꯑꯣꯏꯅ ꯇꯧ ꯂꯩꯔꯦ ꯃꯆꯥꯒꯤ ꯑꯋꯥꯠ ꯑꯄꯥ ꯍꯪꯗꯅ ꯑꯁꯤꯃꯈꯛꯁꯦ ꯐꯖꯅ ꯂꯣꯏꯅꯕꯤꯗꯅ ꯁꯦꯒ ꯃꯥꯏꯒ ꯇꯥꯟꯅꯒꯦ ꯍꯥꯏꯗ꯭ꯔꯒ ꯀꯔꯤ ꯊꯣꯛꯑꯦꯅ ꯉꯥꯎꯖ ꯁꯥꯏꯅꯣ ꯑꯩꯅ ꯍꯣꯠꯅꯔꯛꯂꯤꯁꯦ ꯏꯆꯥꯅꯨꯄꯥ 3 ꯏꯆꯥ ꯅꯤꯡꯉꯣꯜ ꯑꯃꯁꯤꯒ 4ꯅꯤ ꯑꯩꯈꯣꯏꯁꯨ ꯄꯩꯁꯥ ꯄꯥꯏꯔꯛꯄ ꯅꯠꯇꯦꯅꯦ ꯏꯁꯥꯅ ꯋꯥꯅ ꯍꯣꯠꯅꯔꯒ ꯏꯍꯩꯁꯨ ꯇꯝꯖꯔꯛꯏ ꯃꯅꯤꯄꯨꯔꯒꯤ IAS ꯑꯣꯏꯔꯛꯂꯤꯕꯅꯤ ꯑꯗꯒꯤ ꯑꯩꯕꯨ ꯃꯤꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯚꯣꯠ ꯂꯦꯞꯄꯒ ꯑꯍꯥꯟꯕꯗ ꯑꯗꯨꯝ ꯀꯥꯔꯒ MLA ꯑꯣꯏꯔꯛꯂꯤꯕꯅꯤ ꯃꯇꯝꯗꯨꯗ ꯂꯥꯏꯔꯤꯛ ꯅꯤꯡꯊꯤꯅ ꯍꯩꯕꯁꯤ ꯑꯩꯗꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯗꯣꯜꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯍꯜꯂꯒ ꯚꯣꯠ ꯑꯃꯨꯛ ꯀꯥꯔꯛꯂꯒꯅꯤ CM ꯑꯣꯏꯔꯛꯂꯤꯕꯗꯨ ꯏꯁꯣꯔꯅ ꯑꯣꯏꯍꯜꯂꯛꯄ ꯅꯠꯇꯦ ꯏꯁꯥꯒꯤ ꯍꯣꯠꯅꯖꯃꯅꯤ ꯏꯆꯥ ꯁꯦꯝꯕꯗ ꯅꯠꯇꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥꯁꯨ ꯇꯧꯔꯛꯂꯤꯕꯅꯤ ꯁꯤꯗꯩꯁꯤꯗ ꯅꯪꯅ ꯅꯆꯥ ꯑꯃꯈꯛꯁꯤꯕꯨ ꯃꯤ ꯑꯣꯏꯅꯕ ꯍꯣꯠꯅꯕ ꯉꯝꯗ꯭रिꯕ ꯀꯩꯒꯤꯅꯣ ꯔꯣꯖꯔꯅ ꯄꯨꯄꯨ ꯉꯝꯃꯣꯏꯌꯦ ꯃꯥꯗꯤ ꯁꯖꯤꯛ ꯆꯥꯕꯅꯤ ꯀꯥꯟꯗꯦ ꯆꯠꯅꯕ ꯇꯧꯔꯁꯤ ꯇꯨꯝꯕꯥ ꯑꯍꯣꯕꯗ ꯏꯁꯤꯡ ꯍꯩꯕꯁꯦ ꯁꯨꯡꯊꯟ ꯊꯜꯂꯣꯏꯌꯦ ꯂꯨꯈꯣꯏꯅ ꯐꯔꯣꯏꯗꯕ ꯃꯤꯁꯤꯗꯤ ꯐꯅ ꯍꯥꯏꯔꯁꯨ ꯈꯣꯏꯗꯧ ꯁꯥꯎꯒꯠꯅꯕꯅꯤ ꯐꯔꯦ ꯆꯠꯂꯁꯤ ꯏꯁꯨꯒꯤ ꯕꯥꯏꯛꯇꯨ ꯄꯣꯔꯛꯇꯣꯏꯔꯥ ꯔꯣꯖꯔꯅ ꯑꯧ ꯄꯣꯔꯛꯀꯦ ꯅꯠꯇ꯭ꯔꯗꯤ ꯑꯃꯁꯤꯅ ꯑꯃꯨꯛ ꯌꯥꯔꯥ ꯍꯣꯏ ꯌꯥꯔꯥ ꯀꯥꯏꯅ ꯍꯤꯟꯗꯤ ꯐꯤल्मꯒꯤ ꯍꯦꯔꯣ ꯑꯃꯨꯛ ꯁꯥꯕꯤꯔꯝꯅꯤ ꯑꯩꯒꯤ ꯕꯥꯏꯛꯁꯤꯗ ꯂꯨꯈꯣꯏꯅ ꯐꯔꯦ ꯅꯐꯤꯗꯨ ꯒꯥꯔꯤꯗ ꯍꯥꯞꯄꯨꯔꯣ ꯑꯗꯨꯒ ꯏꯁꯨꯅ ꯕꯥꯏꯛꯇꯨꯗ ꯂꯥꯛꯑꯣ ꯔꯣꯖꯔꯅ ꯍꯣꯏ ꯄꯨꯄꯨ ꯔꯣꯖꯔ ꯊꯣꯛꯈ꯭ꯔꯦ ꯀꯀꯥ ꯑꯩꯒꯤ ꯐꯤꯔꯣꯜꯅꯤ ꯗ꯭ꯔꯥꯏꯚꯔꯗꯨꯅ ꯍꯣꯏ ꯂꯨꯈꯣꯏꯅ ꯏꯕꯦꯝꯃ ꯏꯆꯥꯗ ꯃꯥꯅ ꯐꯨ ꯆꯩ ꯇꯧꯔꯗꯤ ꯍꯥꯏꯔꯛꯑꯣ ꯏꯄꯥꯗ ꯋꯥ ꯂꯣꯠꯀꯅꯨꯀꯣ ꯃꯤ ꯋꯥꯔꯛꯄꯤꯅꯕ ꯌꯥꯝ ꯂꯩ ꯋꯥꯔꯛꯍꯟꯒꯦ ꯐꯔꯦ ꯕꯕꯥ ꯆꯠꯂꯨꯈꯤꯒꯦ ꯂꯤꯟꯊꯣꯏꯅ ꯍꯣꯏ ꯕꯕꯥ ꯂꯤꯟꯊꯣꯏ ꯃꯄꯥꯕꯨ ꯊꯤꯟꯗꯣꯛꯄ ꯊꯣꯔꯛꯏ ꯃꯆꯥꯅꯨꯄꯥꯁꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯂꯤꯟꯊꯣꯏꯅ ꯃꯆꯥꯕꯨ ꯃꯅꯝ ꯅꯝꯕꯤ ꯑꯥꯗ ꯄꯨꯄꯨ ꯕꯣꯕꯣꯛ ꯍꯣꯏꯅ ꯃꯥꯃꯨꯆꯧ ꯍꯣꯏꯅ ꯍꯥꯏꯕ ꯏꯜꯂꯨꯀꯣ ꯔꯣꯖꯔ ꯃꯃꯥꯒꯤ ꯃꯃꯥꯏꯗꯨ ꯅꯥꯟꯕꯤ ꯍꯣꯏ ꯏꯃꯥ ꯑꯗꯣ ꯕꯕꯥꯅ ꯐꯨ ꯆꯩ ꯇꯧꯔꯗꯤ ꯍꯥꯏꯔꯛꯎꯀꯣ ꯑꯩ ꯐꯣꯟ ꯇꯣꯏꯅ ꯇꯧꯔꯛꯀꯦꯀꯣ ꯂꯤꯟꯊꯣꯏꯅ ꯍꯣꯏ ꯆꯠꯂꯨꯔꯣ ꯔꯣꯖꯔꯁꯨ ꯃꯥꯒꯤ ꯕꯥꯏꯛꯇꯨ ꯊꯧꯔꯒ ꯆꯠꯈ꯭ꯔꯦ